ꯏꯁꯄꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ OLIVIA ꯇꯈꯦꯜꯂꯝꯕꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯑꯣꯗꯤꯑꯣ ꯇꯦꯞ ꯀꯦꯁꯇ ꯌꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯕ ꯑꯃꯗꯤ ꯏꯗꯤꯠ ꯇꯧꯔꯕ ꯑꯃꯅꯤ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯨꯀꯤ ꯔꯥꯏꯠꯁ ꯒ꯭ꯔꯨꯞꯇ ꯈꯪꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯨꯆꯤꯡꯕ ꯈꯔ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯌꯥꯅ ꯂꯩ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ MLA L Rameshwarna ꯍꯥꯏꯔꯤ Manipur University ki Vice Chancellor Lautho'u tongan-tonganba chayetnabasing loisillu haiba demanda KSA na Governor unaba lakpada security force na tingbadagi chauna muknaba thokre amasung Lanai Hospital singda PMJAY amadi CMHT ki makhada layengba makhatana chathanaba AHPI Manipur chapter da MP Bimola Koizam na appeal tawkhre Hauzik Pau Sandong na Pizari. Manipur gi rang asida hanagi Chief Minister N Biren Insilli haibagi leak oirakiba audio tape adu semdok sadok laba amade edit tawraba amani haina ngasi Supreme Court na Cookie Rights Group Organization da khanghankre hiramasi matang da National gi pause the Hindu na file tawrakiba report amana hai wathok oikiba Manipur gi hanagi Chief Minister N Biren gi audio tape adu gi report ama Gujarat ki Gandhinagar da leiba National Forensic Sciences University na lankhalakhe report adu gi matung inna Manipur da thokliba irang asi hanagi Chief Minister N Biren na insin bani haibagi phone da wari sanabagi audio tape adu semdok sadok laba amadi edit amasung tampered tawraba amani haina Rakhe. Hiramasi matang dangase Supreme Court ke Justice Sanjay Kumar na Luchigba Ben Samana National Forensic Sciences University ki report courtroom da thamke. Report adu Cookie Organization for Human Trust ki Maikai da lepliba Advocate Prasan Bhushan amasung Charil D'Souza gi mafam da Justice Sanjay Kumar na pathokhe. Maduda wathok weriba Manipur gi hanagi Chief Minister N Biren gi audio tape adu semdok sadok laba amadi onthok onsen tawraba file amani haiba wafam khanghan bagaloinana voice comparison tawba matam da shu scientifically chanadre haiba wafam su Justice Kumar na thamke. Wafam sing adu taraba matungda Cookie Rights Group ki maikaida lep kiba Advocate Bhushana audio tape adu Truth Labs ta chathakhiba test amada chada marfutara humdoi hanagi Chief Minister N Biren gi khonjelga manai haibaga loina recording aduda break amata yaudi haibage result pirakpa leikhi haina court thamke Wafam adu taraba matung Justice Sanjay Kumar na Gandhinagar da leiba National Forensic Sciences University asi leibaga sida khwaidagi singthaningai oiba university amani makoi gi findings ta kari suchingnaningai oidi haina phongdokhe Report adu petitioner animak yauna Manipur lenga ki mahut siliba Solicitor General Tushar Mehta da pinanaba bench asina yathang pk loinana chayolani gi manung da university report asigi matang da petitioner na response file tawrakpa yabagi ayabasu court asina pk haina the Hindu gi report asina makhatari Numit kharani manung da BJP ki Central Luchingba khara Manipur da lakpa yana lei makhoi ki khongcharasi state asida anoba lengak sembaga mari leinagani haibagi thazaba lei haina Kairao Assembly Constituency ki MLA Laurembam Rameshwarna phongdokre ngasi kyamgai da leiba machai bungo ibudau khagembagi laisang sabaga mari leinana donation drive haudokpagi thoramda SKTV News na akhanaba unnabada MLA na makataraduna hai mamang da Delhi da chatuna MLA singe mifam pangthokkiba amadi MLA kharana BJP ki Luchingba sing unaruba aduda mathang chahi ki February 13 da chahi ama fagadoriba president rule asi makha sangdoktana matam adu fawbagi manungda state lengak semgani haibagi thazaba pirakhibadi lei adubu agaknaba chaba matam pirakhibadi leite chatliba November tha sigi ahanba natragana anishuba chayol fawbagi manungda BJP gi Central Luchingba khara laklaba yari masimak anoba lengak ama semnanabagi sem sarakpa oigani haibagi thazaba lei haina phongdokhe MLA Rameshwarna makha taraduna Hauzik Manipur asi mapu pandraba lamdam amaga pangkhak oire sel leirabasu thabak suba ngamdre lambi thongi fibam fattabana miyamna khudongchadaba kaya mayoknare asiguma khudongchadaba kaya asi miyamgi mihutna semba lengak laklaba matamda midyeng changba ngamgani haiki Han ham de busing hai bro pai tare mai thajab sos le ramune duga amana paw amna asu batang khara me hatagi
फासु सेकेंड के सो सेंटर इधर का ऑर्गेनाइजेशन की पार्टी की लाखने में पाव से ले लाभ ने सन साबी का वो मुझे आए न खले सो खर मकान को बनरी का का अंदा गवर्नमेंट से लेबर से पांच तो मैं लंबी के अनुसार ये लंबी एक हमने करो साचे मुकुंबा शासन के ताले में तो सब के अंदर संगम दी के नरिंग का मकुंगा फोटो ले तो समान है अन पजा में खुन मग चले लंबी असुम मत खुन सोए पछादे लेबा अपुले तो फोटो सेम साबे मो म तोरे ताबदा डिपार्टमेंट की सुखरा थुना तो होने अदुगा तो कनेक्ट में हम जनो कनब से टोपी रकांदा मियांग अवाबी यांकांदा पजि वक्ति लाइन के तारे को परिंग से लंबी तो सेमोबना फगे तो इसागी पन वो जब थादो रकांदा मियांग इंटरेस्ट केस में को टोपी बा आईबी डिपार्टमेंट सु मियांग ने खलकांदा याम थुना तेने को सकांदा हम सुबह होने का पामदमा आई तमसिन लते इनी तोवान मोरा मोर को हसे या मनसो अहु पाने मंग तो तुम मैं आदमी ना चाहो तो मैं आना खाएं क्या नाम है तो क्या नहीं सिंगल थालो को पाउता दे अदर मियां मधु वाने अदर मियां को आबा अदर वक्से में तो मोरिंग ऐसे तो वो आबा क्या मनी में तो कोई कब ना खाना भी रखा लंबी थोंग तो बांगी है मुझे मत का थोंग तो नहीं है को तो मैं थोंग Manipur University की वाइस चांसलर लौथो तोंगान तोंगान बचये नबसिंग लोइसिल्लु हाइबे डिमांडा केएसए ना मणिपुर की गवर्नर उनबल लाकपदा सिक्योरिटी फोर्स ना थिंगबदगे चाउन मुकनब थोखरे ngasi nungthil Kangleipak Students Association KSA gi thomi singna Imphal gi Rajbhavan tamna Kaisampat Junction romdagi lakpada security force na nitaipa chuthekta leiba DIPR office yorakpada thatuna thamkibane हानदगी लुप असिना संगसिंदुना लाकपा खोंगजंगी मखा चथरकपा ओइना ngasi गवर्नर उनबल लाखिबा अदुगा मरी लेनना KSA gi president सुखाम विद्यानंदना फोंगदोरकपदा मणिपुर यूनिवर्सिटी gi leidiba एक रूल स्टैट्यूट सिंग अमत ngakna chatabana maram oiduna lamdam asigi achauba asa kaya thamliba university asi mapu pandabugum leire mioi kharana khutpu semduna apam tawduna leibadagi university asi A grade ki thakta leirambadagi B grade ta hantharaklagani haibigi chauna mi paiba leire masipumna mak housing VC oiriba professor N Lokendrana niti niyom ngaktana apambata tawduna leirakpanani haina maral sikhe hena laibak thiribadi university asigi yanglin saru oiriba administration ge statutory posting khanbada niyom gi wangbada mioi amana voting right ani phangbasu thengnare loinana yamna chayet na yaba maungda statute taramapan close to asi amendment tawkhre amendment adu gazette oina phongdringeida statutory post kakkiba asimak yamna laibak thibani governor na matam chana khut thaduna mara laibasing khangdoktuna amadi thokliba wathok asigi waroshin puraknaba mari leinaba ministry ga tanaduna thabak tawbugi mahutta tumina senba se university asigi sayena basing asida na koina na sawali haina lawdaba ngamloi mayam asibu khangsen usenadana leidiba manipur gi governor da university asigi sotharakli ba mayam ase khanghanana ba ngasigi khongjang asi sangsin bani haike अखोई मणिपुर यूनिवर्सिटी हाइरेबा मणिपुर मियामना आसा चाउना तौनरिबा यूनिवर्सिटी असी ngasi di mapu bandaba university asibu salaina level leiriba ek rule statute na singba se thumaira kanda geng kupu ki maung amada mai apa ma mongde kusira si da thabak tongnar ko sin mar moi kanda university asi hana A grade leiramadi ki B grade da andhar ko piba mama leire masi karigino hai matam na koi manipur university ki hoji BC oiriba professor N Lokendrana academic oiba line da phajana sattabida makhoi ki oiba tongan ba kusira si da thabak torpodi oirakani haibo hum dum ahmed thamjari हाइरिबा प्रोफेसर एन लोकेंद्र की मतम सिदा अखोई तोंगा तोंगा टीचिंग अदुगा नन टीचिंग फैकल्टी लौबगी हबुकसिंग दा यामना इरेगुलरिटीज मयाम अमा इवन साबा सर्टिफिकेट ने आइने सिंगनाबा अदुगा यामना मो मरिन तादबा मयाम अमा तौरकांदा अखोई प्रोफेसर खान की तोकदोक स्क्रीनिंग प्रोसेस दा असोइबा मयाम अमा लेकिबा याम हेना ख्वाइदिगे लाइबक थिबिदि अखोई मणिपुर यूनिवर्सिटी की एडमिनिस्ट्रेशन की यांगे सरू ओइरिबा स्टैट्यूटरी पोस्टिंग लौबगी अदुगा सिलेक्शन कमिटी दा यामना मोंग तादबा मिओइ अमना वोटिंग राइट अनि फंगकांदा अदुगा स्टैट्यूटरी पोस्ट खान खिबा केसे ना मसी kan mamong na masi kanem tawi asing mahurale na gi thaba sida sapchana masi ekoi thigalaka na mara leba sing action lahut bagi mota tumin election ba bese masi manipur khonai da masi yam asoba challenge ama gangni maram di masi sina maram kanda manipur university ki future se tungna kari or ka da gi ha besi gi yamna nungai taba apprehension ama madu lei Lanai Hospital Singda PMJAY amasung CMHT gi makhada cashless treatment adumak Chathanaba Manipur dagi Lok Sabha gi MP Dr. Angom Sabimola Koizamna Association of Healthcare Providers India AHPI Manipur chapter da appeal tokre MP na AHPI Manipur chapter gi President Dr. Palin Khundong Bamda thakibai bocherol amada PMJY amasung CMHT gi makhada lamdam asigi patient singda cashless treatment gi khudong chaba adumak makhata na fanghanna ba
appeal tauki. Scheme ani asigi makhada private hospital singda patient sing lying kibagi aton ba senfam pithoktana panduna leibagi matangda lumna lawrduna Union Health Minister na hiram asigi matangda pukhatlatuna issue asi athubada loisinanaba taksin kre hairi. Scheme ani asigi khudong chaba patient singda piba lep kibana chawna khudong chadaba Thokhanggani maru oina athu akaigi amadi tangai fadaba ana layengda hena khudong chahaloi lamdam asigi luraba tanja sida patient singda mateng pangbaga loinana atat akham leitana ana layengi khudong chadaba phanghanbagi mathau taba patient kaya leiri haina MP na thakiba cherol aduda makha tana phongdorakli. Center ki Ministry of Home Affairs ki Minister of State Bandi Sanjay Kumar ngasi Imphal da laktuna Central Government Scheme sing state asida karamna paikhat libagi haibagi matang da yengsin kre. Awang nongpok lamdam gi oiba chada taragi gross budgetary support GBS ki matang da su kup na yengsin kre. Ngasi Imphal da thunglakiba Minister of State Bandi Sanjay Kumar na All Secretariat ki conference hall da pangthokpa review meeting aduda Ministry of Home Affairs, Ministry of Development of Northeastern Region gi chingba sing yauna Manipur lenga ki tongan ba department singi makok thongba official singsu sarukya ki hairi Minister na mifam aduga mari leinana central scheme singi khudong chaba sing miyam da phanghanna ba thawai hakchang yauna thabak tawgudabani haina official sing da khangan ki loinana Manipur gi chawkhat thawranga mari leinaba karamba action plan leibage India lengak tagi pamliba sing adu khangdoknana ba mahak state asida lakpani action plan yauna center lengak tagi pamliba sing adu chayolamagi matam lauduna pikhalaknana basu minister sina official singda khanghan ki hairi mifamadugi manung channa flagship program sing maruoina Pradhan Mantri Awas Yojana PMGSY National Rural Health Mission yauna tongan ba thaurang singi thabak state asida karamna paikhat libage haina yengsin ke tungda MOS Vandi Sanjay Kumar na Manipur gi Governor Ajay Kumar Bhalagasu Imphal gi Raj Bhavan da unake Kokomina chahi sigi Manipur Sangai Festival boycott tawkibadu Maitai Irol Iek Loina Silol Apun Baluk Milal Nasu Mapung Fana Sawgatkani Lanjenari Basing Masa Masagi Maram Damda Hanjin Hanaba Mari Laina Basingna Honagadabani Haina Milal gi Cherola Manakhangalakli Hiramasigi matang da Milal gi Publicity Secretary S Arun Maitai na thadurak pacherol man hai Manipur gi hauzik oiriba tangdu leita da fiba masida lengak na Sangai Festival pangthok na nabagi thaurang tawrakliba ase achumba khongthang nate athuba matam da center amadi state lengak na tangdu leita ba Manipur ama oina na bahotna pagi damak hotnagadabani loina na lanjena riba miyam asibu masa masagi maram dam da hanjil hanana ba mari leina ba singna to hotnagadabani haina Milal gi cherol asina makhata na taksilakli Chahi ani makhai faraba Manipur gi rang asi loistinduna lamdam asida mahosagi tangdu leitawa fibam amuk hanjil halaknaba World Maitai Council na Prime Minister Narendra Modi da aiba cherol thaduna taksin kre WMC gi chairperson Haikruzam Nabashyamna Prime Minister Narendra Modi da thaba cherol aduna hai chahi ani makhai faraba Manipur gi irang asi ngasi fawwa fibam fagalakpagi mami tadri irang asi na maram oiraga miyoi kaya ama ngasi maksu relief camp sing da changjafam lauri Manipur fawraga chatliba national highway sing da security force ki akan checksin thawrang makhada maitai amasung kuki furup ki miyam ning tamna chathok chasin tawbagi khudong chaba leite mamang chahi gi July gi tang ahum da Prime Minister na Rajya Sabha gi Manipur gi irang Rajya Sabha da Manipur gi irang asiga mari leinana thamkiba wafam sing aduda Manipur gi fibam asiga chunadaba wafam khara yaukhe Manipur da thokliba irang asigi damak President rule thamjin bhaibase chanaba wali amaromda kumja English Magatamapan Marifu Taragi matamda thokiba furup ki irang aduga hauzik thokliba siga khetnaba kaya lei kanagumba kharana Prime Minister da lana pau pirabra haibigi chingnadaba ngamde Manipur da thokliba irang asi regional problem oina lawbagi mahut national issue oina lawduna Prime Minister na pukning chingsinbiu hairakli Tungi mirol oi hogadoriba sing asibu kansi hairabadi lamdam asigi oiba regional political party ama mapangal kana thamba mathau tai chahili sangsitna national political party na lengak lakpa sida lamdam asi aduki matik soksille haibasi miyamna khangrabadi adumak waduna leigini haina Democratic People Front DPF ki president Dr. Rajiv Kumar Narengwam na phongdokre
Konthozam Uripok amadi Wangkhem Assembly Constituency Singdagi Party asibu pamjaduna changlakpa miyoi sing taramna okpagaloinana wasak lawbugi thoram amang asi Thangal Kaithel da leiba Hotel Yaifabada pangthokre thoram aduda DPF ki President Dr. Rajiv Kumar Narengbamna phongdokhibada lakadoriba Assembly mikhalda miyam gi vote pu selga mantiknaba tawdana lamdam asibu kannanaba party asina mikhal thengnagani party asigi oina mamang da vote lepkiba amadi vote kakiba miyoi amata candidate oina Puthokloi National Party na chahili sang sit na lengak lakpa matamda lamdam asi karamba fibam da leirambagi haibadu miyamna khanthaduna lamdam asigi oiba regional party oiba DPF da sakti sinaduna Manipur kannanaba punna thodang lawminasi haike Manipur ki takar siang turba matamase dai kana 2027 da lakado bizene election sida Democratic People's Front na ajoba dai tamal hu pa Gitanza Lobsabani, and the Kim election say, Paisaki Landway, Wakalgi, Pungingi, Koi Ladiba, Manipur, Taminariba, Kundaminariba, it is a Kodimona, Sai Saki died and he can be a Seba, Paisana Mantinga report Lepanataba, Tamoy Shana Manipur, the Malibaki, the Mutai, Apunba, Manipur integrity Kaki, Wakalonda, Atuma Semjaba, the regional political party, Miam Shibu, Paisaki war or Regadi, Ekoi, Pocharoi. Manipur se blok kan minana gora matam da iresa laibini ba fur khodi makna isa ki thawdang ni khan bi raga DPF bu koi thamoi da phiran nung gi matam ni yore ha du yam thawsa State level Sangai Festival pangthoknana ba sem sariba sina lanjen narutuna relief camp sing the lady basingi thamoi dadi lagnabo oina thokhale Manipur gi mafam kaya dagi lanjen nariba singki ihul khangna state level Sangai Festival asi sinbiganu haina Torbung GP victim committee na Manipur lenga kamadi lebak miyam gi pungning sing silakli ngasi Torbung GP victim committee na thadoraki bacherolamada lengak na ngasi fawda pigani haiba compensation amata su pibidri mami fawba udri yumda hanjil hangani haibagi thazaba kaya Pirabasu, ngasi fawbadi thaurang ama fawbu udri, isagi iramdamda saidangbag oina lehali. Lanjenarakiba singi kholau committee asina mahut sinduna leibaki oiba pangthok taba yadaba oiragadi madu pangthok tringaida mangoinana aikhoida hairamba thabak sing mapung fana pangthok piu aikhoigi damak compensation pibiu amadi yumda hanjil hanbiu leibaga sida santi hanjinriba makai lanjenariba sing yumda Handriba Makai State Level Sangai Festival asi pangthok piganu lanje narakiba singna punna laurakpa thabak thoram amadi sangselakpa khongjang khudingmakta Torbung GP victim committee shu saugutna naba sem saduna leiri haina cherola sina phongdorakli State government employees amadi pensioner singi DADR chada ahum khaktamak hengat pabu yaning da phong dok pagaloinana employees singna tanduna lakpa demand tara taruk thabakta onthok pidabagi mayokta Manipur Government Service Federation MGSF na state government employees sing amuba batch state pagi khongjang chathakraba matung makha tana lenga kiloisang khudingmak lakliba tang mari hayeng asi pen down strike chatharagani hairi pen down strike asida lenga ki mahisang sing amadi essential commodity sing di Loi haina Manipur Government Service Federation gi President Laistram Sarat na phongdorakli Pishumda laiba MGSF ki office ta pangthokpa paumi singi mi famamada Laistram Sarat na makha taraduna Federation asina point tara taruk yawba demand ama Manipur lengak ta pisin ke demand sing adu gi manungda pensioner amasung employee singi DADR Central lengak ki chada yankai nipan piriba sida Yankai nipan piriba asiga manana pibiyo haibe yauri Manipur gi oinadi DADR asi hana kuntra mapan oiduna chada tara mapan amana backlog ta leiriba asi menkhat piu haina demand tawduna lakpane lenga ki maikai digi positive oiba pakhum amata laktaba maramna thawong asibu yaningdaba utpa oina October gi tang kunmapan amadi kuntra fawba employees sing amuba batch state tuna mathau pangthoktuna khongjang sangsin ke adubu lenga ki maikai digi pakhum amata pirakpagi Pirak Kidaba Maramna hayeng November ahumasi lengaki employees singna pen down strike sangsilagani haina phongdokhi Entire administrations of Manipur kang kongjai tana leiriba sakagi public delivery the effect of the mayam se masi bipok tolobada ko hajin demand mayam se
masi implement tawagadi asabu mating oyedabane ada go masi demand sing ase ekoi sum phangtam legi kan putare tagi na tang utsa bawa ekoi lekle isa si tamjagare yegi matang da IP commission gi tawagada ko tabu hobida ba national sing gi backlog tharu ba anuga 7 pay commission gi pending benefit mayamama department khargi da ithokna leidiba be anomaly settle tawida ba chisingba aduga promotion backlog tokon toko promotion mayamama tawida ba thousands of promotion tawdon leibo ko sing demand mayam se legitimate ba demand sing se fulfill tona ba sakada khangane bidamta hayeng se one day pen down strike tawjagani koi federation da apply to biliba yobiliba cooperation biliba department kudi bonna hayeng ni pen down strike se my partner serve lamdam asida ok ta laina sandoragliba ok anawa yoliba mafam chadana ok semba amadi ok asiba hundokliba si thingnanaba mari leinaba singna miteng changbiu haina Manipur Progressive Pig Farmers Association ki Publicity Secretary Laistram Bisorje da fongdokre Manipur Press Club ki thangjing hall danga si pangthokiba pawge mifam amada Laistram Bisorje na hai lamdam asida hauzik maru oina moirang khunau kumbi ukhongsang fibau amadi kaksing na chingba mafam singda ok ta laina kanna sandorakli laibakthi badi laina Dorakli basi ki matangda veterinary department ki toll free number 1962 da call tawrabasu ningthina pakhum pirakte masana loiba okta laina leire khanglaba lawmi kharana masagi khudong chaba yenglaga anaba ok adu layeng bagi mahutta kaklaga afaba thadong khara khallaga pok center singda ahong mamalde yoli lawba yadaba oksa sadong aduna lambi sorok turel amadi mafam chadana lamhangda hundokliba oksa adu hui hawdong amadi sanga singna charaga hena laina sandokpagi achowa machak ama oire masida natana asiba ok kaya turelda thadarakpa maramna ising season narubada yamna khudong thiningai oi pork center singda yoliba ok sing asi anawa yaubra yaudabra haibadu department na yengsinba mathau tai lawmi singna su ok ki farm da changba matamda section biu haike akoi farmer kharana ok anaba masagi khudong chaba yenga anaba jingbu pongyon yon thongnarakpa treatment taunaba expert sing tanabidaba ok center kharada ok ki afaba sadong khara lawraga anaba nina phattaba jingduna phajana dispose tawbidabida huntokpa Turian the Lambi of the Huntorakpa, Adugi Makata Rakpada, Huina, Sanga, Tena, Centrokuna, Pujig lady, farms in the Matangan Sandorapa. Sigi Matang is a farmers in the veterinary department, consult Amadi, toll free numbers, when a PV, 1962 that a womatamda, for the responsive to Octava. Responsive to Ragazu, or Asivaze, for a care postmortem to the Hamatamda, Director Gayaba Yaw the DROI, Amadi, Oak Asibado Yaw the Vida, Hui farmer Masara Laga, and a Warishana Jiharapa. Masing matang da khoi farmer da hena akiba amadi awa pi ba haitare masina maram oiduna license yaudaba amadi khasai license yaudaba amadi yawba singjibu khoi health department na ju section biba maram di sa oiraga ju anaba sa yawramaga di khoi mibde sokona maram oiduna masing matang phajana check tawbiu haijaningi Mamang tha October ki tang kun mapan amasung kuntra da daily khulda thetpa naga gi luchingba and ancient time gi ato kilonsar tungalen muiwa gi poster bu mioi kharana anira hanjin segai duna chathakhiba luzadaba thawongi matangda Naga People's Organization NPO na thamkiba wafam ga mari leinaba CSO na ngak na chatrabadi November gi tang manga gi ahing nongyai de gi hauraga kangpokpi da pochai pusinba thingzilagani hairi NPO na ngasi thadoraki cherola mada thaudok adugi matangda kotu na thadoraki cherola adugi matung ena numit sing adu da chathaki thawongda we want kukilen amasung we demand kukilen haina laukiba adu kuki sing na natrabadi kanana oigedoribano thaudang masak khangba loop ama oina kotuna thabak tokfam thoi NPO gi maikai degi kuki jo community gi miyam pumnamak maral siba nate adu moinamak mari leinaba community base CSO na misak sing adu masak khangdok tuna NPO gi office ta purakadabani haina khanghan kibani thaudok adugi matang da kotuna thadora kiba cherol adu nagagi luchingba sibu ikai khumnadaba amadi usitabani haina lawi maramaduna naga community gi interest ngak nanaba chapchaba thabak laukhat pagaloinana November manga gi ahing nongyai degi horaga kangpokpida pochai amata pusinba yadabagi athingba thamlagane khongjang asina atai mari leinadaba singdi konsiloi hairi
Monsang Naga Student Union gi miyoi mari da haukiba October gi tang kuntra da miyoi kharana Kaksing Lamkhai Bijoipur da chathakiba phu chaibigi thawongbo Chandel Naga People's Organization CNPO na akan mamong da yaning da bafungdo rakli CNPO gi charolama da thodok adu da chenaba singi mathakta logi oiba matik chaba thabak laukhatuna cherak pi gedabani Naga customary logi matung ina mara leiba miyoi singna lale haizagadabani masigi mathakta Naga community gi miyoi sing Soidangam danaba matik chaba security ki section thaurang lokhat kadabani Nagamiyam gi soidangam danaba CNPO na chapchana thabak lokhat kani hairi Kangpokpi district ki manung Dalaiba Damdai Christian College ta ngasidagi postgraduate studies MA MSc program gi anoba chapter ama hangdoktuna mahirui singda hena khudong chaba pikre Ngasigi Mau Assembly Constituency gi MLA Losi Dikhona Maikhum Hangdoktuna Haudoki Bathauram aduda SDO Site 2 Pautin Sai Kipken Thadau Baptist Association India TBAI ki Vice President Rep Lunal Kipken na sarukya ke College asida nauna Master of Arts in Education, Sociology, Political Science, History amadi Anthropology loinana Botany and Zoology da Master of Science ke khudong chaba leiragani hairi Thauramadu MLA Losi Dikhona haikibada afava management amadi faculty na thamba midyeng na tungi yumbi singgi marai baksem gadoribani maramaduna college asida postgraduate hablakpa asina mafam asigi mahirui singda anoba wakhal lausing piba ngamlagani Damdai Christian College asi Hen Kolen Silhauna Kumja English Magachamapan Marfutareta Manipur University da UGC Act 1956 ki section 2 clause F amati 12 clause B ki makhada affiliate tauke college asida postgraduate ki affiliation asi haukiba English ani kunmari ki April kunmapan da Manipur University ki School of Life Sciences ki Dean Professor GKN Chetrina Luchingduna Departmental Inspection ama chatharaba matungda pirakhibani haiki Numit taruk ni chupna pangthukadaba Entrepreneur Development Program ama takyelgi Government Polytechnic Campus taleba Atal Incubation Center Manipur Technical University AICMTU Innovation Foundation nangasi haudokre Chief Minister's Entrepreneur Support Scheme gi makhada paikhatpa program asi AICMTU Innovation Foundation amasung Manipur lenga ki Planning Department anina khusam naraga sinbani program hagdukpagi thoramaduda MTU gi Vice Chancellor Professor W Chan Babu MTU gi Registrar Ramananda Nongmai Kapam amadi Planning Department amasung Startup Manipur gi official kayana sarukya ke Thoramaduga mari lainana Professor W Chan Babu na state asida sale thumgi fibam fagad hangi hairabadi entrepreneur asi aduki matik maru oi haina phongdukhi program adu da sarugya riba singna anoba wakhalon sing puthoktuna state asida mathau tawa venture sing tung koina chatnaba yagadaba mawongda semgat sagatnaba makhata na thamki Lagliba tang tara faubagi manungda Hairok Higher Secondary School gi principal amadi vice principal Tharak Trabadi akan bakhongjang sangsilagani haina Hairok Apunba Club HSC na mari leinaba singda Jackson Watham Lakli ngasi Hairok Part 2 Thoksom Laikai Dalaiba Club asigi office ta pangthokpa pawgi mifam amada HSC gi president Wahengbam Jiban na haikibada school asida principal oiramba sing thabak loiram daida deputation oina thakiba Maramna ngasidi school asi mapi mapa leitraba kang khongchai ba haibadu oire Hairok Apunba Club ki school sakhwat hansi haiba mission asigi makhada chatpa yengsin khongchat amada Hairok ki amata ngairaba higher secondary school asi fivam chadan leiramba thengna rakhi hauze class 11 amasung 12 ki form fill up tawba yauna mahiroi singi aranba Aruba tanfamni matang asida school asigi regular principal amadi vice principal leiramdaba asina mahiroi sing kangaunare maramaduna school asida regular principal amasung vice principal athubada mari leinaba singna tharkadabane lagliba tang tara fawgi manungda haiba dimana si thabakto onthokta tarabadi Hairok Apunba Club na akanba khongjang sangsilagani maduda thorakpa afafatagi tekchak pupnamak Manipur lenga ki Department of Education S na pugadabani haina mahakna phongdoki Yamna luraba tanja class 11 amadi class 12 ki form lap tawba exam ya naksila kusra hojik mak hairo higher secondary ase regular principal laitaba maram oida satra sing kangaunare satra punsi mangla kada haiba hairo Apunba Club na amadi hairo kile parjamya mi paino phawi
Maram aduna lagibat November tang tara bhu asigi manungda education as Manipur site gi helop da lai bidiba hayo haya second amak tangai haya second asida atubu matamda regular principal amat habirak kadabani aikoina piriba deadline November 10 asibu manungda habirak tabataragadi aikoina yamna mayang manada mongda hayo apun klang khongjang changchilakni hana education as Manipur amadi government of Manipur da haide bawa famne thamjari masida tholakpa apapata daito kudemak education as Manipur amadi Manipur government pugadam hana aikoina punggobe Houzik Pau ki marak thadna tenber break amakak logmina sei. SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magun leiraba service asida adumsu yawiu akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani Break ki matung da mukha na taram nokchari makhata ba pau pizeri. Miyoi ba khagnat na male masida leminari ba sa uchek amadi mahosagi khalasi chap manaba midyeng chang mathau tai haina RIMS ki director Professor Dr. G Sunil Kumar na phongdokre. Ngasi malem gi mafam khuding makta pangthoknariba awareness on One Health kamari leinana community medicine RIMS ta senduna awareness rally amasu pangthokhe. Awareness rally adu RIMS ki community medicine dagi lamtharaga nagamapal RIMS road kuya thong fauraga lamfel sana kaithal rom da laklaga amuk RIMS ta panthongpham oike. International One Health की concept की अखोई human being अदगी अखोई लाइरिबा environmental animal अखोई environment सिगा करी क्या closely relation लाई है बसीगी मयाम दा ताक नबगी अखोई awareness rally अमत सिन बने awareness ही अखोई ना human being खतंग हिंबा याद बने ना world सिदा climatic changes लाई बदगी मयाम ना थेंगनरीबा global warming दगी अखोई ngasi dengue लाइरम दबसी मणिपुर दा याम चावना नुंती की 150 report तौना चावबा अखोई दी public की health over अखोई कहीं crisis हम होए रहे सी पुनः सी कंट्रोल तब है गदी अखोई community medicine की अचौबा थौदांग ने अदर public तब अखोई awareness तौना बाइना अखोई rally में चल लगा how we control this vector borne disease अदगी animal की public ता nature सिगी खागी मरु एवर role अखोई नंगासी plastic याम सीना रखना तरगा deforestation तो उधरी global warming तो उधरी अदुगी शु याव ना अखोई की temperature वांगलक पदा मखन मखा की लेना याम मणिपुर दा लेरम दो मयाम थेंगा रे मयाम चंगना मसीगी होंगकीबा challenges से कोई public दा याम pressure तौरीबा सी कोई कमाइना थेंगनामिना सी हाइबगी information public awareness अमा ngasi sinjaban Kwagachal Tiam Laikai the Lupa La Kuntra Manga Chong Nasakiba Maiba Maibilo Sangi G+1 building as Sagol Banesigi MLA RK Imona Honabi Matung Ina Sangara Matung Kusenakre. Thoramaduda Ward number 7 gi cooperator RK Jiten Sagolban BJP Mandal gi President Dr. Aichuruhi Kanta Sarma Lai Committee Kwagachal Tiam Laikai gi President Laistrom Khogenamadi Imphal College ki Assistant Professor Laitongbam Doren Susarpya ke. Thoramaduda MLA RK Imona Fongdokibada Maiba Maibi Loisangasi Laikai Miam na Semgat Sagat Pagi Apamba Fongdorakpadagi Saba Hokibani Loisangasiga Hek Mayok Nabada Lairiba Ibudhogi Sanglen Asishu Jahi Karagi Mamangda Mahaki Laikidraba Apokpa RK J Chandra Giming the Saki Magna Makata na Haikibada Hauzik Manipura Oiriba Fiba Masina Chaukat Taurangi Tabakaya Kumang Sausen Bangamdana Lady Adumakpu ACSC the Miam Gitangai Fadana Paikat Laktaba Paikat Kadaba Chaukat Taurangi Tabakayadi Adumak Pangtuk Lagalakli Hauzik ACSC ki Yumthong Sada Marfutara Manga Romdi Taknabagi Afaba Ising Fanghan Bangamle Hainasu Magna Fongdoke Development di tabak sing lep na koi changjali awat palai na koi tabak pangtholi irang marak orsu koi na sangar riba club sing sangar riba community hall sangar ka do hojik dei ba meyam se koi ha khadingi amamam sangar da konaroi mathang ki chahi ki bot Usik kan se khabar kaga se isim phangi phamdi am kan haina biawi yum chama lai da isim phangam da badi yai kai no da end point da maning moi ba mafam da phang da ba khai budi yarum gani
ꯑꯗꯨꯕꯨ ꯑꯌꯥꯝꯕ 90 to 95% ꯑꯩꯈꯣꯏꯅ ꯆꯍꯤ 13 ML ꯑꯣꯏꯔꯛꯄꯁꯤꯗ ꯂꯩꯀꯥꯏꯗ ꯑꯅꯧꯕ ꯇꯣꯇꯤ ꯄꯥꯏꯞ ꯁꯝꯗꯕ ꯑꯃꯐꯥꯎ ꯂꯩꯈꯤꯗ꯭ꯔꯕ every locality da akoi toti pipe samdi anova samdi matungdadi isingi awabase hojik sabol banda thengnade adana ai wakhanda thabak si mi singna naksal akanda oina thabak tawpa mayam nungsiba sabase masi praja nungsiba kaude sinaina mayam haijani Delhi da leiba Mau Naga community ye grand annual get together come 53rd Fresal meet Mao Student Union Delhi Masud Nasinduna Constitution Club of India gi Mavlankar Auditorium da Pangthokre community asiki tongan tongan ba sinfam pai ba mioi yauna mahiroi kayana thoramadu da sarukya ke Chaurakna mioi lising amaga chani rom sarukya ki ba thoramadu da nat ki oiba jagoi isai amadi entertainment program kaya su pangthokki hairi thoramadu da Ministry of External Affairs and the Textile Government of India gi Minister of State Pavitra Magaritana athoiba mithunglen oike Prime Minister Narendra Modi gi meeting makhada awang nongpok lamdamga India gi atopa mafam singa chathok sasinda khudong chana na bapaikaliba Thaurang Singh Minister na nauhona na ningsengkhe Manipur gi inakulaba culture amadi tradition bushu singthabagal wenana haurakliba na harol singna amatoibagi wakhalonda tangdu leitaba nungsi sanaba lamdam ama oihenanaba lambi da changsin gadabani haina appeal tauke Lagli batang tarukta Women and Child Development ki Union Minister of State Savitri Thakur ge Manipur khongchara sida mahakna laklamba yai haina panariba Jiribam district ki tongan ba mafam sing asi district asigi DC Krishna Kumar na yengsin kre DC Krishna Kumar na ngasi yengsin ki ba mafam sing adudi Sonapur Jila Parishad ki manung channa leiba Amrit Sorabar Pond Divong Gram Panchayat amasung Aglapur Kadamtala Mahadapur amadi Kamranga da leiba Angalwadi Center Singh Sorok Ating Bida leiba Reda Sakti Sedan Homni DC Krishna Kumar gi yengsin khongchar aduda Juribam amasung Boro Bekra gi Block Development Office ke official Singsu Union Minister of State ki khongchar adugi matangda tathok tasen tauke loinana Union Minister of State Savitri Thakur gi khongchar asi mai pakpa amo oinana ba punna hotnamina si haina DC Krishna Kumar na mari leinaba singda khangan ke DC Bishnupur su OIRB Indian Red Cross Society Bishnupur District Branch ke President Puja Elangbam amasung Chairman Dr. Wahengbam Gulapi gi mitik makhada voluntary blood donation camp ama Department of Transfusion Medicine RIMS Imphal da ngasi pangthokre Indian Red Cross Society Bishnupur District Branch Chatyapap Foundation New Life Foundation Manipur People's Resource Development Association Bishnupur Department of Transfusion Medicine RIMS Imphal State Blood Transfusion Council Manipur State AIDS Control Society amasung National Health Mission Manipur na punna sinduna pangthokhiba thoram aduda nupi ani yauna voluntary blood donor sing EPK Kuki Chinmizo Furuk ki khwaidagi chawba laurok kumhai Chabangkut State asigi tongan ba mafam singda Assam Rifles na khunja singaloina na pangthokre Assam Rifles na thadorak bada force asigi tongan ba unit singna Kaksing District ki Palel Churachandpur amasung Chandel District ki tongan ba khul singda pangthokhe thoram singaduda sana khotna ba amasung culture gi oiba thoram sing su pangthokhe hairi amarom da ngasi Chandel District ki New Samtal khulda sana khotna bagi polam singgen thokhe Kaksing District ki Sorada Lungs amasung Cancer Awareness Program amasu pangthokhe Chandel District ki Kongbarol Khulda Leiba School da Operation Sindur ki matangda Motivational Awareness Program amasu pangthokre haina Assam Rifles samakata na phongdorakli Mamang ta October ki tang kunmanga da border town More gi manung chana leiba Muslim basti da thokiba maiho langpok adu da awa bataraba miyoi singda Tengnopal Forest Division na sel yaung na mathau taba potlam kaya mateng pangkre ngasigi mateng pangba du da Tengnopal Forest Division ki Deputy Conservator of Forest Mahamuda Begum Range Forest Officer Tengnopal Muhammad Salahuddin More Range Forest Officer Simon Thang Tauthang Division asigi atai staff sing SDC More Sakurali amadi MMC gi President su sarukya ke
Hausa amuk sana khotnabagi pau pizari. Manipur Horse Riding and Polo Association Sinduna Imphal gi Mapal Kangzeibung Polo Ground the Chathariba Kuntraganipan Suba and Hazari and Dr. and Tombi State Polo Tournament King Asisana Kiba Match Singda Assam Rifles Polo Team A na Chinkai Hunba Polo Club Pu Panjal Tara Nipanda Maithiba Pikre. Atopa match amadana Manipur Police Sports Club B na Arvin Polo Club A Bu Panjal Nipan Ahumda Maithiba PK. All India Football Federation gi midyang makhada All Manipur Football Association sinduna chathariba ahum suba Premier League ki ngasi sekta SSC ground sanakiba match ta Southern Sporting Union SSU na Khetri Iril Mapal Youth Club pu Panjal anisino da maithiba pikre. Atopa match amadana Angtha FC bu Social Sporting Club na Panjal manga amada maithiba PK. Laikidraba BSF की कांस्टेबल दीपक चिंगाखम वीर चक्रदा इकाई खुमनबा उत्तुना BSF मणिपुर के सेक्टर हेडक्वार्टर CI ऑपरेशन ना AMFA का खुसम नदुना सिनबा स्टेट लेवल अंडर 15 बॉयज फुटबॉल टूर्नामेंट ngasi sanakhiba match singda Thoi Football Academy na Liklam Football Academy bu Panjal mapan sino da maithiba pikre. Lamdong Thongkong da leiba artificial turf ground da chathariba tournament asigi atopa match singda MUFA na EKFA bu Panjal Ani Amada Maithiba PK, Pandam FF na UCF Ebu Panjal Tarit Amada Maithiba PK. International Wheelchair Basketball Federation IUBF na sinduna Bangkok ta ngasi dagi hauduna lakli batang tarataruk fawa pangthokadaba Asia Oceania Joint Championship asida India ge women's team da sarugyan naba Wheelchair Basketball Association Manipur WBM gi players ahuma masung coach amanga se Imphal thadokre. Sanaro singadudi Chakpram Lokeshwari Devi, Maimom Gunibala Devi, Irengbam Ritu Chanu amasung India women team gi first assistant coach oina Muhammad Yunus Khan Bangkok ki damak ngasi Wheelchair Basketball Association Manipur ki President L Daneshwar Singh WBAM gi members amasung players sing yauna Imphal International Airport tagi lamthake. Women team masi handak da Gwalior da pangthokiba mapan suba National Wheelchair Basketball Championship inglising ani kunmanga da saruki arubada Sanaroi Singh adu khalakibani. Jiribam Sports Association AJSA Jiribam Sinduna Jiribam Higher Secondary School ki Sanabungda Tim Tarana Sarugya Duna Chathagadaba Ahanba NG Rajan Singh Memorial Mini Voice Under 13 Football Tournament Englising ani kunmanga ngasi hawdokre. Tournament hawdokpagi ahanba match oina UPC Uchathol amasung Sonpur GPSAB anina sanakibada Sonpur GPSAB na UPC Uchathol B bu Panjal manga sino da maithiba PK. Sonpur GPSAB gi maikaidagi Simran Hussein amasung Gulam Sahanur ani na Panjal ani aduga Azad Ahmed na Panjal amajan ke. Haukiba October ki tang kunipan dagi kuntrafaba Gawada leiba Manohar Parikar Indoor Stadium Madgaon Thang Ta Federation of India gi meeting makhada Thang Ta Sports Association of Gawana Sinduna pangthokiba kuntramathoidak suba National Sub Junior and the Senior Thang Ta Championship ingani kunmanga da sarukya ruba gold medalist ani amadi silver medalist ama yauna state Thang Ta Championship da sarukya ki basanaroi mari yauna punna sanaroi taret ngasi Kainau Thongkha Youth Club KYC na taramna oktuna pungning thawat KYC na sinduna Kainau Thongkha da leiba ibudau Loya Lakpa Community Hall da pangthokiba thoramadudha Sanaroi Singh da lengyan amadi achamba khudol piduna taramna okpagal winana pungning thawat Jammu and Kashmir ge Srinagar da leiba Government College of Physical Education Ganderwal da mamang tha October gi kunnipan dagi tha sigitang ama fawa pangthokiba humfumapan suba National School Games ki wushu masana da Sansau event da medal kaya fanglakraba Manipur gi team ngase Imphal yorakre. Sanaroi Singh adu ngase Youth Affairs and Sports Department gi Director Dr. Mayengbam Vito na Imphal gi Berti Kendrizit International Airport da oktuna pungning thawat ke. Games asida Manipur gi Sanaroi Singh na punna bronze nipan lauduna lamdam asigi mingchat purakibani.
Directorate of Youth Services and Sports Jammu and Kashmir na yumbu oiduna pangthokiba chahi 13 makhagi nupa macha amasung nupi machagi wusu sanso event ta Manipur ki bronze medal nipan loba ngamlakraba sanaroi sing adudi thangadagi H Devjani kha posangbamdagi Y Yaisana loitangdagi K Linda nachodagi L Avenau ithaidagi A Shur Sai STC Imphal dagi L Victor Haikruzamdagi A Yaifawa amadi Moirang Khudek pidagi के वांगलेम गान बने नेशनल स्कूल गेम्स अदुदा इंटरनेशनल मेडलिस्ट ओइरिबा मणिपुर लेंगा की YAS डिपार्टमेंट की PET ओइरिबा ए सनाथोई अमदी TH बिनापानी अनिना मणिपुर की टीम कोच ओइखी Fencing Federation of India की मीटिंग मखादा मणिपुर फेंसिंग एसोसिएशन सिंधुना कुंतरित सुबह सब जूनियर नेशनल फेंसिंग चैंपियनशिप ngasiदगी खुमन लंपाक स्पोर्ट्स कॉम्प्लेक्स तलेबा इंडोर स्टेडियम दा हौदोखरे इंडिया की तोंगान बस स्टेट सिंगदगी पुना सानारोई चामरी के यांखैरोम न सरुक यादुना पांगथोकलिबा चैंपियनशिप असिगी ngasi अहोब नुमिता इंडिविजुअल सेवार की इवेंट सिंग पांगथोखे चैंपियनशिप हौदोकपगी थौरमदा मणिपुर लेजिस्लेटिव असेंबली की स्पीकर TA सेडपरता मणिपुर लेंगा की YAS डिपार्टमेंट की सेक्रेटरी नावरेम प्रवीण मणिपुर फेंसिंग एसोसिएशन की प्रेसिडेंट एस प्रीतम कुमार अमदी हानगी प्रेसिडेंट M लोकेंद्र सु सरुक याखे फेंसिंग एसोसिएशन ऑफ इंडिया की सेक्रेटरी जनरल ओइरिबा राजीव मेहता सु थौरमदुदा सरुक याखे महागना फोंगदोखिबदा मणिपुर द फेंसिंग की कोच अफबा कया लेबगी मथक्ता जज सिंह सु मरांग काइना लई मसिना अफबा सानरोई कया पुथोकपदा मतेंग ओइरि इंडिया के टॉप स्टेट की सानरोई सिंह मणिपुर दा लाक्तुना सानबा हाइबसी मखोई की मंगलाने चैंपियनशिप असिदगी अफबा सानरोई कया थोरक्तुना लेबाग असigi मिंगचत पुरकपा ngamba oirisunu haina mahakna फोंगदोखे यहाँ कुछ भी कर सकते जैसे ही स्टार्ट होगी तो इक्विपमेंट वगैरह आएगा खिलाड़ी तो हर खिलाड़ी आने को इच्छुक रहता है हर खिलाड़ी यहाँ इंडिया का खेलने में इंटरेस्टेड रहता है मणिपुर तो फिर से चालू हो जाएगा कोई इशू नहीं यहाँ के मोस्टली खिलाड़ी कोच रेफरी फेंसिंग के बारे में बहुत अच्छा जानते हैं और बहुत लीडिंग रेफरी हैं यहाँ के लीडिंग कोच हैं खिलाड़ी भी टॉप रैंकिंग में आते हैं तो दिस इज़ अ वेरी पॉपुलर गेम इन मणिपुर बेसिकली इन नॉर्थ मणिपुर में अच्छे खिलाड़ी हैं All India Football Federation AIFF की मीटिंग मखादा All Manipur Football Association अम्फाना District Sports Association बिष्णुपुर दा खुसम नदुना बिष्णुपुर की मिनी स्टेडियम दा चथरिबा अहुम सुब थोकसोम इवोपिसक निंगथौरेन सिंह मेमोरियल सुपर डिवीजन लीग की ngasi सानकिबा मैच ता ताइदा तौबुल माई पाखरे ngasi नुंगथिल सानकिबा मैच ता ताइदा तौबुल ना उशक खंगदाबी क्लब कम लाइब्रेरी बु पांजल अहुम सिनोदा माइथीबा पीखिबनी ताइदागी माई पाकपगी पांजल सिंह अदु मैच की मिनिट यांखै मातोय हुमफुतरा मापन अमदी मरफु मरी चटपदा टीम असिगी सानरोय वांगजम अलेक्स ओइनाम अलेक्स अमदी नावरेम गौतमना अममम चनखिबनी BCCI Domestic Session English Singani Kunmanga Kuntaruki Manung Channa Pangthokpa Ranji Trophy Played First Class Match Ta Manipur na Arunachal Bu innings amaga run chamaga innings amada run chamaga Taramapanda Maithiba Pikre Gujarat ki Ahmedabad Laiba Narendra Modi Stadium Ground B the Sanakiba match aduda Manipur ki Sanaroi Karnajit Yumnam na player of the match take match aduda Manipur na over chamaga taruka ball ani mayok nabada wicket ahum turaga run chamnga manga lauduna declare tauki madugi pakhumda Arunachal na over humfutara nipan mayok naraga wicket pumna maktuduna subnatangi run chaniga nifutare lawangam kibane हौजक लोइसलकपदा मरोइबा पाउसिंग अमुक हना पिजरी हानगी चीफ मिनिस्टर एन बिरेन की ऑडियो टेप केस यावरिबा खोंजल अदु सेमदोक सादोगलबा अमदी एडिट तौरबा अमनी हाइना सुप्रीम कोर्ट ना कुकी राइट्स ग्रुप ता खंगनख्रे नुमित खरनिगी मनुंगदा बीजेपी की सेंट्रल लुचिंग बखरा मणिपुर लाकपा याना लई अनोबा लैंगाक सेमबगा मरी लेनगनी हाइबगी थाजबा लई हाइना MLA L रामेश्वर हाई मणिपुर यूनिवर्सिटी की वाइस चांसलर लौथोउ तोंगान बचयेन बसिंग लोइसिलु हाइबा डिमांडा KSA ना गवर्नर उनबा लाकपदा सिक्योरिटी फोर्स ता थिंगबदगी चाउना मुकनबा थोखरे लनाई हॉस्पिटल सिंगदा PMJAY अमदी CMHT की मखादा लायेंग बमखा ताना चनहन्नबा AHPI मणिपुर चैप्टर दा MP बिमोल अकोइजम ना अपील तौखरे
Matang asida bulletin asi losinjare Manipur miyam gi punsida khwaidagi hena maroiba state asigi lebag asigi amadi malem gi e pau singi damak SKTV news pu meeting taduna lebiyo pumnamak po mukhana khurumjari